LAMDAM ASIGI MEEYAM TINJANG KAIJANGDANA MASAMO FANA THAMNABAGI PANDAMDA Zumba Fitness with Rina Haina Mingthonba Fitness Center among ASI HANNAGI Mla Okram Rina HOUNABI MATUNG INNA New CHECKON da Hangdokhre New CHECKON da Laiba Nana Store Building da Pangthokiba Thoramaduga Mari Leinana Zumba Fitness with Rina gi Proprietor Takhelambam Ongbi Rina Nahai LAMDAM ASIGI Tongan Fitness Center Kayada Trainer oin na miyam gi mateng panglam labatungda mapung fana miyam gi mateng pangbang ngamna bagi wakhalonda studio asi hangdokpani nomagi manungda matam khara khaktama kaithoklaga isagi hakchangdagi humang loktoklabadi hakchangda leiramba toxic oiba potlam sing adu lokthokpaga loinana anaba kaya fahanba ngammi studio asida nupi amasung nupa animak sanabagi khudong chaba legani LAMDAM asigi miyamna center asi mapung fahanbiduna miyamgi thogal matol lomna tawba ngamhanbiu haina su mahakna makha tana fongdoki panba yabadi takhelambam ongbi Rina masamal certified gym trainer ama oibata natana LAMDAM asigi tongan ba fitness center kayada trainer oiramlabani I sidadi thamoi sengna ai no mai sajen tawde ade aina live je ai sajen gi damakdani khanbiraga jula aninge haitare duga sigi posi mas mai tung koina smaina ai sajen gi damakta lakpani ai no mai exercise tawde ade no mai ai humang khara lokthode ade smaina khalaga lakpo oitare gadi ai mafam sida lakpo matamda mayam se adum welcome tawje sigi posi dai sanada ba yade ai sajen tawda ba yade khalaga laktare gadi tung koina chatkani haitare ko ngaktangi nungai bagi entertain ngaktangi tarubagi dai mayam ngaktangi enjoy tarubagi hoi sida su depression chatpa stress leiba mayam laga hang hak sida nomagi nuamri nimita uthabo office car yawi masa gi laina gi mayam leiba shawe do ngakhtang laga sida mind fresh oiba mayam pullaga entertain ngak tongminaba khobinaba sugum yam kanai haitare ko maruina ai sida la aning badi thamoi sengna ai sajen tawrage thamoi sengna ai sanada yade tawde yade exercise se khalaga lakwa osakto do doina welcome tawjai haitare